Henglep Amsung Wainemda Lanmi operation CHATTHAKHRE Churachandpur district ki Henglep subdivision gi manung hanjinba mafam amada amasung Kangpokpi district ki Wainem village da ngasi ayu Assam Rifles amasung Para Commando singna helicopter SIJINNADUNA yamna kansinba makhal gi operation ama CHATTHAKHRE Manipur da anawba miyam gi lenga ama semhaningbagi apamba ko ki MLA kharana Ministry of Home Affairs da phongdokraba matungda madugi mayokta leiba ngaiak leitana hatkani tukuni ki haliba ko ki jo militant singbu ki hanba natraga India haiba leipa asingami haiba unanaba dhap oina operation CHATTHAKHIBRA haiba dudi chapchana khangma ngamdri Thajaba yaba mafam dagi phangba pauna hai Indian Air Force ki helicopter dagi Para Commando ki personnel sing thori thadarak laga lekhada kumtharaki asigumba makhal gi manadaba video footage kamarum social media da viral oiraki thawong adu akhanaba operation ama chathabani haiba Indian Army ni yajakre Pau asina makatana hai Central Force na operation chathariba mafam animak United Cookie National Army UKNA gi kadar singna active oiba mafam singdani suspension of operation suda yaudaba khulai paibalup asina yamna toina micham yamda amasung cookie jogi MLA sing lingak sembada yaudana baki helli karigumba makhoina haiba sitadna lingak sembada yaurga makhoi mayum da leiba yaroi Mayum makai tumna mai thagani haina kihan basu laikhrabani masida sunatna micham miyam pumna maksu makhoina haiba wa tagdabani haina kihalli suspension of operation suda lairiba kadar singna phawba akitu jungba pohanbagi phibam amma lakpadagi tangai fadana Indian Army gi mapangal asi kaya yamna kanbagi haibasi uthoknana ba operation asi chathaba oigani thajari operation asi chathare haiba phawbudi Lanmi gi makok singna pauchi singda haire adubu khulai paiba militant kya pharabagi khuchu khulai kari fanglabagi amasung kadar kaya yamna siba yaurabagi haibagi matangdadi ipao amata phangba laite masimakna Lanmi na chathariba langi sajen adu dhap oigadra haina launari marak asida cookie jogi MLA singi marakta ahum dilengak sembada yawningli amasung makhoi ahum cabinet minister oinana ba honari adum oinama cookie gi MLA kharadi lengak sembada yaudana ba honajari lengak sembada yawningli basing adu cookie natte mara amasung paiti gi kangbu oigani hairi India government na sulengak sembada cookie jogi MLA sing yahongnana ba hanadagi hongna pressure pirga lairibani hairi Center ki luching basing na koksilak padagi ex-chief minister N Biren amasung BJP Manipur Pradesh ki president Sardar Devi Delhi da paisan khre Manipur da president run thamlakpa chahi ama fadringai gi mamangda popular government ama semgadori bara haibagi wahang kaya miyamna hangnaringai cherak asida hanagi chief minister nongthambam Biren amasung BJP Manipur Pradesh ki president adhikari mayum Sardar Devi ngasi Delhi gi damak infan thadokre Pauche asina phangba paugi matung inadi ngasi numit ungba pung taragani thoi makhai gi Indigo flight amada BJP gi center gi luching basingna korkpadagi hanagi chief minister N Biren amasung Sardar Devi ngasi Delhi gi damang infal thadokibani hairi Delhi gi khongchat asida popular government amasembagi matangda N Biren amasung Sardar na pangmisingda wafam amata phongdoklam khide adumakpu Indo Myanmar ngamkhaida khaba border fencing handak nauna amukak thatlambagi thawong adubu center lengang na kan mamijeng soidana changlakani haibagi wafam N Biren na phongdoklam khi BJP gi atoppa MLA singna suchal ibatha asigi manungda anobalenga ama soidana laklagani haibagi thajaba leire haibu wafam hokkibani mit kharani asida phongdokhiba laikhrabani Constitution ki Article 356 ki makhada mamang chahi ki February 13 dagi India ki President Draupadi Murmu na state asida tha taruk ki oina President run thamlakhibani loinana mamang chahi ki August 13 da Manipur da thamlakhiba President run asi tha taruk fakhi madugi matung da tha taruk amaga sangdoktuna mathang tha February 13 da Manipur da thamliba President run asi chahi ama mapung phag dawribani Manipur da honglakliba law and order amadi politician gi oiba hiram kaya yenglaba matungda BJP gi lainga ama state asida nangna thamlakadra haibasi miyamna hangnaduna lakliba wafamni adubu anoba lainga asigi chief minister kanana oigadagi haibasi haujik phawbagi oina chapchana khangma ngamdrabasu MLA kharanadi makhoina sagutpa luching basingna anoba lainga asigi chief minister oigani haibagi thajaba chawna thamnari Pauche asina phangba paugi source matung inadi anoba laingak samlakadoriba asigi chief minister gi pham asi speaker TI Saitarbatra da lanthorakani haibagi thajaba yamna nakna leire loinana center gi luchingba singna su speaker gi maphamda anoba laingak asigi chief minister ohenna bagi thajaba thamle haina su paugi source asina hairi KM Hasan Ali gi yumda bom thamjiling khibadu PDA nani haina claim tawrakle
Haukiba tang taraga humdoi leba pukpa numitta Pangaltem Manipur ki General Secretary Oriba KM Hassan Ali Apokpa Nasir Ali ki kairaw makting awang laikay dalaiba mahaki mayumda bom thamjilamba thodok adu Pangaltem Manipur ga mari amata lainade lup asina I mari Oriba Pangaltem gi machin manaw singbu yaknaba oina lawde haina People's Defense Army PDM Manipur ki Publicity Secretary James na thadorpa Jerol amana haidi Zerol asina makatana hairibana General Secretary KM Hassan Alina lup asi safong lakpa matamdagi ngasi phawbalon na amadi phone singnaduna lakli asida sunatana yaknaba singa loktunaduna lup asi bumyam dalana uhanaba hotnabada natana aranba propaganda sandokpada mahangna chokpa thodang lawi lup asi aikhoigi miyamgi asanba mijing amada tangai fadana wakhlon manaba miyoy kya amata oina punsinduna safong lakkibani lup asina aikhoigi miyamda aranba pambai sinnaduna khutkhak tharoi Pangaltem Amsung imngununggi yanglaga mahak Amsung mahaki khongloi singda aroibu warning oina lup na tangai fadana asi ana yawroidaba mawngda thabak asi chathakibani Iraicha singda thamjaningbu wafamdi drug kamari lainaba ming laukthokpada yawba yawdaba amadi lupki kadar sing yaknaba singa loktunaduna pha puntawba lupki property manghanta hanba yawna wafam sing asigi oinadi ngakpi tawroi tanja hek phangba matamda ahakpa cherak pigani haina ibak miyamda aroibu oina khanghalli hairi Zandel District ke Indo Myanmar border parinda khaba sambal anirak subo oina sakhangdaba singna kakthatlamle mamang chahi ki December manga amasung tar kilonaba ahingda masakhangdaba miyoi singna Zandel District ke Myanmar ga tainaba border pillar number 67 amasung 68 ki marakta khaba loirba sambal sing sidok lambagi wathok loidringai charak asida ngarang amuk hanagi mafam adumaktada masakhangdaba miyoi singna khariba sambal adu sidok lamle hairi Hanjin Myanmar amasung India ga tainaba border haibadi border pillar number 67 sidok lamba asina maram oiraga Zandel district ki mafam aduda chawna tension wangkhatpagi thodok sing thokle hairi border fencing sidok liba mafam sing asi changpon khunga naknabada liba mafam sing dani hairi khunja sing na phongdorakpagi matung inadi masakhangdaba miyoi sing ado Myanmar romdagi lakpa oiramgani thajanari Maramdi Myanmar romdagi ain kaina khutsu khulai amadi drug sing Manipur romda changsil laknaba toina hotnabagi thodok sing thoki hiram asiga mari lainana Molcham police station na FIR register tawkhre hairi ningsing bayai mamang chahi ki December manga amasung taruk kilona bada hairiba border fencing asi sidok lambaga loinana Government of India ke Secretary Border Management Dr. Rajendra Kumar na tha adumaki taraga mapanda Manipur da hujik paikal iba border fencing ki thabak sing nomini chupna yangsin khi aduga border fencing thudek lambagi matang da so ground report sing lauduna paikhat paya thabak sing paikhat naba advice biram balaikhre hairi aduga border fencing thudek lambagi matang da so ground report sing lauduna paikhat paya thabak sing paikhat naba advice biram balaikhre thodok asi thokraba matung 33 suba Assam Rifles ki ahenba security personnel sing mapam aduda thajenduna border sambal khaba ki thabak paikhat liba border road organization BRO ki construction site sing action bagi thabak sing paikhat libani ngarang border ki fencing khariba mafam aduda anirak subo oina masakhangdaba miyoi singna thudek lamliba asina maram oiraga security ki arrangement da lapses leirabra haibagi wafam sing lakle amadi Union Home Minister Amit Shah na border fencing thugairam bangamari leina na phongdoki wafam da India amasung Myanmar gi maru oina Manipur ga tainaba border da sambal khabagi thabak asi akhannaba security gi mideng thamduna atuba matamda loisinaba amadi lisang sitna chatharakliba illegal immigration drug puthok pusin tawriba amadi ain yadaba mong da khulai sing Manipur state ta pusalkiba asibu thingnabagi damak paikhalakadabani haina security gi makok thongba official sing da direction piduna lakhibani atopa official source amagi matung ina ngarang border pillar number 67 gi manakta leiba border fencing asibu anirak subo oina thugairam liba miyoi sing asi Myanmar gi sagang region amasung Chin state ta operate toriba kuki militant sing ni haina chingnaba lei haina supfongdorkli thawong sing asina mapalam gi element singna Manipur amasung India gi internal security santi amasung tangdu laitana leibada thugainaba selakpa thawsel ni haina lawi hairi panba yabadi India amasung Myanmar leba ani asi punna kilometer lising amaga chathukani fu humdoi share tawduna leiribani hairiba border state sing adudi Arunachal Pradesh Nagaland Manipur amasung Mizoram ni